ngaihaki mamangda satrasingna governor tamna rally sangsinaba honabada police tear gas kaptuna tankhaikhre losilamba khulai kya phagat le hairi ngarang security force na operation chathaduna hengle police station gi manung sanba bol neo gi umangda losinduna thamlam khiba khulai kya phagat le hairi police tagi phangba pauna hai ngarang ayupung mapanom taba matamda surchanpur police ani suba jack light samaga homputare suba bsf amasung samaga kungamapan suba CRPF na ningthi sing khulda combing operation chathaki operation adu da yum kunda thiba hombagi thabak chathabaga loinana mi kunthra manga verify tawke hariba khul asidagi kilometer mari mangarom chatlaga leiba hengla police station gi manung sanba bolneo gi umangda khulai kya losinduna thammi haibagi akaknaba paw ama phangke paw sigi matungena haiba mafam adu changsinduna thiba hombagi thabak chathake makhatana bolneo gi umangda chathakiba operation adu da unana kupsinduna thamlamkhiba khulai kya phagat pangamkhe mafam adu dagi modified projectile launcher long range ani modified projectile launcher medium range ama modified projectile launcher short range mari local made pompi projectile SS bomb taramathoi country made single barrel turret country made pistol ani pistol magazine ani pistol live round ahum handset bawpheng ani BP jacket full ahum BP jacket single taruk anklet taruk amasung 12 gas balls mapan phagat pangamkhe adubu chathakiba operation adu da mi pha mi punde amata laikhide phagalakiba khulai sing adu ain gi oiba thabok paikhanabagi hengle police station da sinakre hari ngasidi ana layeng da changliba sel khusang akibagi masakne haina Dr. Khorom Sasikumar na phongdokre ngasidi Manipur da ana layeng bagi thaba asi sel asuki matik yamna changle hojik changliba sel khusang asidi akibagi masakne maramaduna aikoina prevention is better than cure naraga layeng babude naraktanaba sexel hobona fai haiba wafamse kaurugumsi haina health services ki director oiramba Dr. Khorom Sasikumar na phongdokre wafam singana Imphal gi hotel classic grande da development companionship support haiba theme da numit nini chumna sathagadaba state level workshop ama hawdokpagi thoramda akhanaba methung oina saruk yaraduna mahana phongdokhibane workshop hawdokpagi thoram sida health services Manipur gi director Dr. N Hemant Kumar na athoba methung Manipur lenga ki family welfare loisang gi director Dr. N Binona Thoramapu amade Kerala gi IPM Kalikat ki academic consultant Muhammad Saifut na akhanaba methung oina saruk yakhe Dr. Sasikumar na makhatana haikibada Indian Constitution ki article 21 rights to life asi mathau pangthok liba health workers sing na khak kauroi maramdi aikhoina palliative care ningthina lawbi dabada while sangna aikhoge ithakta while satharpu yai haike tauronga mari lenan state nodal officer for palliative care da L Tilakeshwarina haikibada palliative care habsi kumlaina oiraba mapung phana layengduna fahanba ngamdarba khudam oina cancer gumba lainana narba patient singbu thawal tawibadune anabasing khangnatana makhoge imung manunggi miyoi singsu program asina konsile numit nini supna sathagadoriba workshop sidat karigumba patient ama laikidabana maram oiraga awaba tahoriba imung manunggi miyoi singbu mataw karamna loinagadagi haibagi matangda sunainagane hiramsigi matangda madilainaba doctor sing community health officer sing program officer sing medical officer sing na saruk yagane haina su phongdokhe Ziri the CRPF campus the Miyoi Tara Sikibagi Asina status report pirak Nabakangan Kray. Manipur hojik thokliba irang asiga mari lainana Ziri bam da thokiba thodok amada CRPF ka khut thoknabane haiba thodok ta Kuki Tara Sikibagi thodok adugi matangda National Investigation Agency NIA na thijinbagi status report pirak naba Supreme Court na notice issue tawkhre. Ziri bam district ki Boro Bekra da laiba CRPF camp amagi mamangda thokiba thodok amada Miyoi Tara hatkibagi thodok adugi matangda Chief Justice of India Justice Suryakanta Justice Joymala Bangasi amasung AS Sandurkar gi bench na writ petition adu khanana ba laukhatpaga loinana union amasung state notice issue tawnaba ayaba pk sathakiba hearing adu da petitioner gi council oriba advocate Biswajit Singh na court na masida miyeng sangbidona NIA sathariba thigatpagi khongthang asida status report pihanbinaba akanba wafam phongdokki hairi council aduna hai imung manung case adugi matangda thigatpagi status amasung madugi progress khangba habisi makhoisu yafam thoi haina phongdokhe
ꯆꯠꯊꯈꯤꯕ ꯑꯥꯔꯒꯨꯃꯦꯟ ꯑꯗꯨꯗ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯖꯦꯅꯔꯦꯜ ꯄꯕ꯭ꯂꯤꯛꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯂꯣꯅ ꯌꯥꯗꯕ ꯃꯤꯍꯥꯠꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯨꯁꯤꯡꯗ ꯃꯁꯤ ꯈꯪꯕꯒꯤ ꯔꯥꯏꯠ ꯂꯩ ꯍꯥꯏꯅ ꯄꯟꯈꯤ꯫ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯖꯁꯇꯤꯁ ꯁꯨꯔ꯭ꯌꯀꯥꯟꯇꯅ ꯄꯤꯇꯤꯁꯅꯔꯒꯤ ꯀꯥꯎꯟꯁꯤꯜꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯈꯟꯅꯔꯗꯨꯅ ꯊꯝꯈꯤꯕ ꯋꯥꯐꯝꯗꯤ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯁꯤ NIAꯅ ꯊꯤꯖꯤꯜꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝꯁꯤꯡ ꯈꯪꯕ ꯄꯥꯝꯕ ꯑꯗꯨꯅꯤ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯈꯪꯅ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯔꯤ ꯂꯩꯅꯕ ꯄꯥꯔꯇꯤꯁꯤꯡꯗ ꯅꯣꯇꯤꯁ ꯄꯤꯅꯕ ꯈꯪꯍꯟꯈꯤ꯫ NIAꯅ ꯆꯠꯊꯔꯤꯕ ꯊꯤꯖꯤꯟꯕꯒꯤ ꯐꯪꯂꯛꯄ ꯑꯥꯎꯠꯀꯝꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯏꯁꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯅꯣꯇꯤꯁ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ 12ꯗ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯗꯨ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ CRPFꯀꯤ ꯀꯦꯝꯄꯁꯇ ꯊꯣꯛꯈꯤꯕ ꯈꯨꯠ ꯊꯣꯛꯅꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 10ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯥꯅꯈꯤꯕꯅꯤ꯫ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ CRPF ꯀꯦꯝꯞꯇ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯕꯗ CRPFꯅ ꯈꯨꯠ ꯍꯟꯕꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 11ꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯖꯥꯀꯨꯔꯥꯗꯣꯔ ꯂꯝꯈꯥꯏꯗ ꯂꯩꯕ CRPFꯀꯤ ꯀꯦꯝꯞꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯍꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ CRPFꯀꯤ ꯀꯥꯡꯕꯨꯅ ꯍꯟꯗꯨꯅ ꯀꯥꯞꯄꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯕ 10 ꯁꯤꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯥꯀꯨꯔꯥꯗꯣꯔꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤ 2 ꯁꯤꯈꯤ꯫ ꯃꯤ 2 ꯁꯤꯈꯤꯕꯇ ꯅꯠꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯊꯥ 9ꯗ ꯉꯥꯏꯔꯤꯕ ꯌꯥꯎꯅ ꯑꯉꯥꯡ 3 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯇꯨꯔꯦꯟꯗ ꯁꯤꯅ ꯐꯪꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯅꯦꯄꯥꯜ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯟꯈꯠꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯒꯤ ꯊꯧꯔꯝ ꯑꯃꯒꯤꯗꯃꯛ ꯑꯌꯣꯙ꯭ꯌꯥꯗ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯁꯇ꯭ꯔ ꯁꯤꯃꯥ ꯕꯜꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯅꯦꯄꯥꯜ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯍꯟꯈ꯭ꯔꯦ꯫ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁꯣꯃꯦꯟꯗ꯭ꯔ ꯃꯤꯅꯥꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯅꯕ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯄ ꯃꯤꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥꯁꯤꯡ ꯚꯦꯔꯤꯐꯥꯏ ꯇꯧꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯏꯟꯗꯣ ꯅꯦꯄꯥꯜ ꯕꯣꯔꯗꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯂꯣꯀꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯨꯅꯤꯠꯁꯨ ꯃꯤꯁꯤꯡ ꯅꯥꯁꯤꯡ ꯑꯗꯨꯃꯛ ꯂꯩꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ SPꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯣꯔꯗꯔ ꯑꯥꯎꯠꯄꯣꯁꯠ ꯄꯨꯝꯅꯃꯛ ꯍꯥꯏ ꯑꯦꯂꯔꯠꯇ ꯊꯝꯈ꯭ꯔꯦ꯫ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡ ꯆꯦꯛ ꯇꯧꯅꯕ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯉꯝꯈꯩꯒꯤ ꯖꯒꯥꯁꯤꯡꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯒꯤ ꯊꯕꯛ ꯍꯦꯟꯒꯠꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯅꯤꯌꯔ SSB ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯁꯔꯖꯦꯟꯠ ꯃꯨꯚꯃꯦꯟꯠ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯐꯪꯕꯗꯒꯤ SSB ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯁꯣꯅꯥꯎꯂꯤ ꯕꯣꯔꯗꯔ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅ ꯃꯤꯅꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯊꯤꯡꯅꯕ ꯁꯤꯅꯦꯃꯥ ꯍꯣꯜꯁꯤꯡ, ꯍꯣꯇꯦꯜꯁꯤꯡ ꯑꯃꯗꯤ ꯔꯦꯜ ꯑꯃꯁꯨꯡ ꯕꯁ ꯁ꯭ꯇꯦꯁꯟꯁꯤꯡ ꯌꯥꯎꯔꯒ ꯃꯤꯌꯥꯝ ꯇꯤꯟꯐꯝꯗ ꯁꯔꯚꯤꯂꯦꯟꯁ ꯇꯧꯅꯕ ꯊꯕꯛꯁꯤ ꯂꯧꯈꯠꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯔꯥꯝ ꯇꯦꯝꯄꯜ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯍꯟꯅꯕ ꯂꯥꯏꯁꯪꯒꯤ ꯃꯊꯛꯇ ꯁꯦꯐ꯭ꯔꯣꯟ ꯐꯤꯔꯥꯜ ꯑꯃ ꯆꯤꯡꯈꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯑꯌꯣꯙ꯭ꯌꯥꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ SIR ꯐꯣꯔꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯤꯌꯥꯝꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯒꯤ ꯋꯥꯔꯣꯜꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯚꯣꯇꯔ ꯂꯤꯁꯠꯇ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯑꯞꯗꯦꯠ ꯇꯧꯅꯕ ꯑꯃꯁꯨꯡ ꯂꯥꯟꯅ ꯚꯣꯇꯔ ꯂꯤꯁꯠꯇ ꯍꯥꯞꯆꯤꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯂꯧꯊꯣꯛꯈꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 12ꯗ ꯆꯠꯊꯔꯤꯕ ꯁ꯭ꯄꯦꯁꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ SIR ꯐꯣꯔꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯐ꯭ꯔꯣꯗ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯤꯡ ꯑꯃꯁꯨꯡ ꯂꯤꯡꯛ ꯇꯧꯕ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯒꯤ ꯋꯥꯔꯣꯜꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯔꯤ꯫ SIRꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯤꯕ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯚꯣꯇꯔ IDꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯚꯦꯔꯤꯐꯥꯏ ꯇꯧꯅꯕꯒꯤꯗꯃꯛ ꯐꯣꯟ ꯀꯣꯜ, WhatsApp ꯃꯦꯁꯦꯖꯅꯆꯤꯡꯕ ꯊꯥꯖꯤꯜꯂꯛꯇꯨꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯚꯦꯔꯤꯐꯥꯏ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯚꯣꯇꯔ ꯂꯤꯁꯠꯇ ꯃꯤꯡ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯄꯥꯈꯠꯍꯟꯗꯨꯅ ꯐ꯭ꯔꯣꯗ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ SIRꯒꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤꯗꯤ ꯑꯣꯟꯂꯥꯏꯟꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯕ ꯑꯦꯛꯁꯔꯁꯥꯏꯖꯅꯤ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ BLOꯁꯤꯡ ꯁꯥꯗꯨꯅ ꯃꯤꯌꯥꯝꯗ ꯋꯥꯟ ꯇꯥꯏꯝ ꯄꯥꯁꯋꯥꯔꯗ OTP ꯍꯥꯏꯔꯛꯂꯕꯗꯤ ꯊꯥꯖꯕꯤꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ BLOꯁꯤꯡ ꯌꯨꯝꯗ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯕꯨ ꯏꯃꯨꯡꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯖꯥꯔꯈꯟꯗꯒꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯏꯔꯐꯥꯟ ꯑꯟꯁꯥꯔꯤꯅ ꯖꯝꯇꯥꯔꯥꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯕꯗ ꯕꯨꯊ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔ BLOꯁꯤꯡꯅ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯁ꯭ꯄꯦꯁꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ SIR ꯑꯦꯛꯁꯔꯁꯥꯏꯖꯀꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯌꯨꯝꯗ ꯂꯥꯛꯂꯕꯗꯤ ꯍꯧꯅꯗꯨꯅ BLOꯁꯤꯡ ꯑꯁꯤ ꯏꯁꯥꯒꯤ ꯏꯃꯨꯡꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯥꯛꯇꯔ ꯏꯔꯐꯥꯟ ꯑꯟꯁꯥꯔꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯒ ꯂꯧꯇꯨꯅꯗꯨꯅ ꯃꯈꯣꯏꯒꯤ ꯚꯣꯠ ꯐꯪꯂꯣꯏꯗꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯄ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯂꯒ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯤꯡ ꯚꯣꯇꯔ ꯂꯤꯁꯠꯇꯒꯤ ꯀꯛꯊꯠꯅꯕ ꯍꯣꯠꯅꯔꯤ꯫
Masida BJP Lengan Election Commission ki mateng lauduna BLO sing asi thadoktuna voter list ki eligible oiba voter sing bu ming kakthat na bo honarakpone BLO sing na voter sing ki ming kakthat pa ngamdana ba makhoina yum da laktuna SIR gi thabak tauna bo honarakpada miyam na manaduna BLO sing asi imungda solon sinduna thambiyo BLO sing asi da voter sing na ekoi gi ming kakthat na bagi khudong saba piru da bane haike Pakistan की पासे वार्ड लेबर सिक्योरिटी कॉम्प्लेक्स ता मसा सिजदुना चथकिबा अटैक ता मियोय तरुक हातख्रे हारि पाकिस्तान की खैबर पाख्तूनख्वा की कोनों पेशावर लेबा पैरामिलिटरी फोर्स की हेडक्वार्टर अमद सुसाइड बोमर अहुमना लंदा चथरकिबदा सिक्योरिटी पर्सन तरुक हातख्रे कयाना असो अपनंख्रे हाइना पाकिस्तान मीडिया ने रिपोर्ट तौरख्रे पाकिस्तान फोंबा पाउसे अमा ओइरिबा डाउन दिल्ली की रिपोर्ट अमना मसा सिजदुना बोम पोखाय हनबगी थौदो अदु ngarang पेशावर लेबा फेडरल Constabulary की headquarter द थोकिबने suicide bomber अमन headquarter अदुगे गेट द बम पोखाय हंदुना थौदो अदु थौहन केबने हाइदे suicide bomber अमन बम पोखाय हलब मतुंग महाकल लाक मिनब मियोय अनि नाथोक नब होनरिङै द security force ना नोंमैन कापतुना हात की हाइनसु डाउन दिल्ली न रिपोर्ट तौरखे थौदो अदुगा मरि लेना पेशावर कैपिटल सिटी के पुलिस ऑफिसर मियाल साइड अमन पाउसे द फोंदरपोगी वारोल अमदा मिलिटेरी अहुन headquarter द लंदान ब होनरकिबने हाइदे पुलिस ऑफिसर मियाल साइदाना पाउसे मखाताना थमलकिबदा सिक्योरिटी फोर्स की हेडक्वार्टर अदुगे गेट द बोमर अमना मसामत द बोम पोखाय हलब मतुंगदा महाका लाकपिनब मियोय अनि एदु सिक्योरिटी कॉम्प्लेक्स दमन संगसेनब होनरपदा एफसी पर्सन सिंगना नोंमैन कापतुना हातखिबने हाइदे हौजिक थौबाल के फेंसर स्कूल ममांगदा आंगांग अमा लंबी लांथोकपदा गारी न थोमलंबदगे मफम अदुमक्तदा लैखिद्रे